अदो याम हरावी है तारे माने सुक्ला पतकी ई रिक्शा थोरगा समय लापसे अदो आइना प्लान अमा सिन गय मैम जोसना जे लाइन चेली है बको अदुना नोम उरी पोक्ते ना माने चेली फमदो अदु फाउजे जोसना ना चेलनी अदुगा आइना माइ पैसा खायबा हादि हेंदी मेलो दोनि बको अदुगी ब्लॉग कंटेंट मने नाइरनि है खाले जो इतना योरे कना कना में योरे फैमिली लोने मगरा तू सुने मी नहीं हम नुक्से बजना हो जो इतना माँ जो फिजिकली चैलेंज हुई को आएगी नो मेरो चुम्ने की नुक्सी पर सब्सक्राइबर फॉलो फलाऊं नहीं मैंने उन्हें बोला आपको हम दे फाइंग मना निहाई तो है जो इतना हैंडीकैप हुए सु माँ कोई बैटरी रिक्शा था वो गम निहाई तो है कचिंदा ना था वो इन्हें आएगा बीजा हो उन्हें बोला आपको जो सीगी नुक्सी बजते ले इतने में सा hàng đôi này chứ sa hàng đôi chinh nhiều sa hàng đôi này chỉ cần đôi chinh nhiều सोने की तुमसे सीधा कमाई नुक्से जो नकल पार्टी के नाम आई नहीं मैं कर दो यार कोई पार्टी नहीं है ये देखो वाह अभी जो तक कौन सा पार्टी है उसको ना पूरा संभाल के तो मजा आता है क्या चलेगा ना कौन सी लाता आई नुक्सीरबा मरुप जोइसना कच्चिंग तानमाना हौधर लाइने बे रिक्शा अदसु हैंग मना ने फुम दे को लमलोंग गई को इंडिया तो तरे 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 करे है मैं थोले न्याय अखोई मसेंगी नुक्सीब जाए तारे को बिजागा अखोई नी मनाके लाती बा अदो चुमनगी मीना फाउदा आइवंद कठिंग ले जाए कना फलाम ला कमन दे को लापी को लापी ने फरकता है तो नसी हमारे लापी ना है ओ जो इसमें फ्रेंड ओ बताओ हम जो इसना के पार्टनर ने फ्रेंड ने मासुलाई ने समरो गई को ये ना तो को अदो काय वाले सिंग ना
Tinggal dia perlu untuk beli. Bukan dia contoh juga. Dulu sampai mel lebih naik itu mau. Oke. Kangen ya, katanya. Jangan yang lebih itu apa? Cái thô bro. Saya mau lebih itu. Ôi, không biết sao Cái thô bro. Ê. Làm phẩm sao rồi em không có lạc. Cái thô bro. Ngày tiên thì tiên tôi rồi, không Về về phía trả cho đi được rất đậm. Không đến này thì Này chị. Có cái gì xí này thì Từ mình chơi anh kia là muốn. Lấy cái gì vô rồi. Rồi. Không được. Cái là của cái gì? bây giờ có trả sắp cả rồi. Mama đã kể ꯃꯌꯥꯝ ꯖꯣꯏꯁꯅꯥ ꯈꯣꯏ ꯉꯁꯤ ꯂꯥꯛꯑꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯁꯨꯛ ꯂꯥꯞꯄꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯔꯦꯟꯒꯤ ꯃꯤꯁꯦꯁꯅꯤ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯑꯅꯤꯅꯤ ꯁꯣꯝꯗ ꯖꯣꯏꯁꯅꯥꯒꯤ ꯃꯃꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯕꯨꯡꯉꯣꯁꯤꯅ ꯖꯣꯏꯁꯅꯥꯒꯤ ꯗꯗꯥꯒꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯀꯛꯆꯤꯡꯒꯤ ꯃꯃꯥ ꯂꯩꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯁꯨꯝꯗꯔ ꯌꯦꯡꯈꯣꯝ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯟ ꯕꯤꯖꯥꯏ ꯌꯦꯡꯈꯣꯝ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯗꯤ ꯉꯁꯤ ꯖꯣꯏꯁꯅꯥꯅ ꯂꯥꯛꯄꯁꯦ ꯃꯌꯥꯝꯁꯨ ꯎꯕꯤꯈ꯭ꯔꯦ ꯆꯪꯉꯝꯗꯥꯏꯗꯀꯣ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯁꯨꯛ ꯂꯥꯞꯄꯗꯒꯤ ꯏ ꯔꯤꯛꯁꯣ ꯊꯧꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯗꯣ ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯃꯦꯝ ꯖꯣꯏꯁꯅꯥꯁꯦ ꯂꯥꯏꯟ ꯆꯦꯜꯂꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯅꯣꯡꯃ ꯎꯔꯤꯄꯣꯛꯇꯩꯅ ꯃꯥꯅ ꯆꯦꯜꯂꯤꯕ ꯃꯐꯝꯗꯣ ꯑꯗꯨ ꯐꯥꯎꯁꯦ ꯖꯣꯏꯁꯅꯥꯅ ꯆꯦꯜꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯏ ꯄꯩꯁꯥ ꯈꯥꯏꯕ ꯍꯥꯏꯗꯤ ꯍꯦꯟꯗꯤꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯕ꯭ꯂꯣꯛ ꯀꯣꯟꯇꯦꯟꯠ ꯑꯃ ꯅꯩꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯄꯨꯡ ꯀꯌꯥꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯁꯤꯕꯥꯔꯟ ꯈꯣꯏꯅ ꯑꯇꯣꯞꯄ ꯀꯥꯔꯗꯩ ꯅꯝꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯧꯔꯅꯤ ꯑꯩꯅ ꯄꯩꯁꯥ ꯈꯣꯝꯒꯅꯤ ꯎꯔꯤꯄꯣꯛꯇꯩꯅ ꯅꯪꯒꯤ ꯆꯦꯟꯕ ꯃꯐꯝꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯀꯅꯤ ꯂꯥꯛꯑꯒ ꯇꯣꯡꯕꯤꯔꯣ ꯌꯥꯝꯅ ꯇꯣꯡꯕꯗꯤ ꯀꯨꯝꯃꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯣꯡꯗꯣꯏꯅꯤ ꯍꯥꯏꯕ ꯌꯥꯅꯤ ꯖꯣꯏꯁꯅꯥꯒꯤ ꯇꯥꯟꯐꯝꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯨꯗꯤ ꯄꯤꯕ ꯇꯥꯅꯤ ꯍꯥꯏꯖꯒꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯅꯥꯀꯟꯗ ꯁꯣꯝꯗ ꯐꯝꯃꯤꯕ ꯏꯕꯨꯡ ꯑꯗꯒꯤ ꯏꯕꯨꯡ ꯖꯣꯏꯁꯅꯥ ko ꯃꯣꯏꯁꯨ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯎꯔꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯔꯕꯗꯤ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯋꯤꯜꯆꯦꯌꯔ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯕ ꯃꯥꯁꯤꯗ ꯌꯥꯎꯈ꯭ꯔꯦꯗꯅ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯂꯝꯅ ꯍꯦꯟꯅ ꯈꯪꯉꯕ ꯑꯣꯏꯗꯣꯏꯅꯦ ꯏꯕꯨꯡ ꯑꯅꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯈꯣꯠꯄꯒꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯃꯥ ꯍꯦꯟꯅ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯆꯦꯜꯂꯤꯁꯦ ꯗꯗꯥ ꯑꯩꯈꯣꯏꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯄꯣꯅꯦ ꯑꯩꯈꯣꯏ ꯆꯟ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯨꯅꯨꯁꯀꯥꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯤꯜꯆꯤꯌꯔ ꯕꯥꯁꯀꯦꯠꯕꯣꯜꯁꯦ ꯁꯥꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔ ꯍꯧꯖꯤꯛꯁꯨ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟꯁꯤꯡ ꯃꯣꯏ ꯃꯔꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯨꯅꯨꯁ ꯈꯥꯟ ꯅꯦꯁꯅꯦꯜꯒꯤ ꯀꯣꯆ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯣꯆꯁꯤꯅ ꯃꯥꯅ ꯂꯝꯖꯤꯡ ꯃꯈꯥꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯂꯝꯗꯝꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯄꯣꯠꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯖꯒꯥꯁꯤ ꯌꯥꯝꯅ ꯄꯤꯛꯆꯔꯕꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯂꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯅꯤ ꯏꯚꯦꯟꯗ ꯑꯣꯏꯔꯣ ꯕꯥꯁꯀꯦꯠꯕꯣꯜ ꯑꯣꯏꯔꯣ ꯐꯦꯟꯁꯤꯡ ꯑꯣꯏꯔꯣ ꯑꯦꯅꯤ ꯐꯨꯠꯕꯣꯜ ꯑꯣꯏꯔꯣ ꯀꯩꯅꯣ ꯇꯧꯔ ꯃꯅꯤꯄꯨꯔꯁꯦ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯁꯥꯟꯅꯕꯒꯤ ꯏꯚꯦꯟꯁꯤꯗꯗꯤ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗꯨꯅ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯍꯤꯁꯇ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯠꯂꯤꯅꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯍꯤꯁꯇ꯭ꯔꯤꯗ ꯍꯧꯖꯤꯛ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯃꯃꯥꯡꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯝꯊꯤꯡ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯐꯦꯟꯁꯤꯡꯗ ꯑꯣꯏꯇꯥꯔꯁꯨ ꯐꯨꯠꯕꯣꯜꯗ ꯑꯣꯏꯇꯥꯔꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜ ꯊꯥꯛꯁꯦ ꯌꯧꯔꯀꯥꯟꯗ पैसा पुथोनबजे आउनगी पॉकेट पुथोकदब टाइमिंग ओइबनिना टाइमिंगदा अखोय सानाबा फंगिदे अदुना सपोर्ट हजिपुति सपोर्ट तौनबा मैम थुले याम वाना जो होनर की मतमदा अखोय 2012 तगी होना सानाबै फिल्डदा मैम तौरे फेंसिंग सानाने क्रिकेट सानारे अदुगुम लास्ट वारदा हजि फुटबॉल सानारमे फुटबॉल सानार मतमदा जे व्हीलचेयर बास्केटबॉल जिदा हजि याम चावना अपॉर्चुनिटी हजिपुति फंगे अखोय मणिपुरना सम अखोयगे गवर्नमेंट जो अंगम मतंग पांगे दुगा कोई प्राइवेट की ओरिबा समाजसिन लैरिबा मिपुम खुदिमम जो अखोय सपोर्ट तौबिरे ममांग जो आइगे मरुप हाइफ तारे पेंके मा इंटरनेशनल की प्लेयर होइना बैंकॉक ता मा जे अखोय गे एशियन की होइना मा पार्टिसिपेट तौना चट्रबनी मणिपुर की रिप्रेजेंट तौरगा मथंग जो अखोय मणिपुर दगी समथिंग मोय मरी मंगा दे रिप्रेजेंट तौना हाबगी वखलोन दे आइगी वखलोन दे
आई हजिक व्हीलचेयर बास्केटबॉल की ओना जॉइंट सेक्रेटरी ओना लेजबने अदो प्लेयर ओना जु लई ममांग दा अदुबु कोना आई जे अथुनाकन फेडरेशन दे माइ तरोगा आई जे कोच ओइना बिगी आयाबदो पिजर कोइ मतुंगिना हजिक हजिक ओइना आई जे मणिपुर ओइना असिस्टेंस कोच ओइना लेजरी मणिपुर लेबो प्रजा मियाम खुदिमुना सपोर्ट तबि हाबो वफम जे थमजरई मातां सिजर लोक्सिनजगे आइगी मरुप खुदिनाव माखि मक्ता जो आई याम थगतै ngasi katani chang mai gi video gi amam to like share edum tokjai aduga ngasi thangjam matam da ai gi bijana ai chanupi sina invite tor kodegi ai gi maru joichana na invite tor kodei mafum jaga se lakchabani adu ai chen bijaje 2012 te yopana khangna jabani adu ai maru potinau ge lakpum makta manipur ta lakpum makta ai yam thagatai moi jaga adu sam thahum mari gi matung da akoi amuk chachagani dam जगह दु कमाई तोरी के तोरे मणिपुर ला कोंतन दे हम था का ए मरुना स्माइना लाइट स्माइ तो सी तो समथिंग सब माने इबानी इमा पुंग देगी सोपनते नम खांग दे सोपना दुनिया को जे अदु अखोई वखल का करी पुई आई की मरु पोतिना गिना थालन गिदम तो आसाम तो ले जेबता दो मैते मचाम होइना माई वखल का करी पुई हाय पोचा ए ngasi खांगे दो मणिपुर मक्तंदा आई जिदा करी चिल है पोते मा युवाई ना तुम खंगे आई इरिक जिदा चले आई मैते की जाति की मक्ता आई कई मखरदी मणिपुर की मक्ता तौन गा वखम के खलगा मणिपुर द लागा मा हजिक लई पोते अखोई बिजा बेमोदनी जगह जिदा अदुदा जगह जगह चलगा इंस्पियर पी वो पोट यामना मियो बिदा थमोई यामना नाम छोरबु कांगु जिंद इंस्पियर होबु वखम के माना थंबी अदु मक्ता आई थगा चई पोतिनाओ आई मरु एम्पोतिनाओ की मक्ता मैते मचामा याम थाम मिनट अतोप स्टेट ले जब आसाम ले जब ता जो मणिपुर ला का माना समाय तो रिपोर्ट आई मा की मक्ता थैंक तो गया वो फंग थमजरगा आई पता से लोचिन दे अदो सानबाई मतंग ना हाय दो पैरालिम्पिक की मतंग ने नॉर्मल मी की नते अकोई की फिल्म सोरबाई सी नाउ सिंग दो अकोई दम थनी एक्स्ट्रा होइना डिसेबल सिंग नि आय तार डिफरेंट लेवल सिंग पैरालिम्पिक हाजे ओलंपिक पैरालिम्पिक हाजे पैरा आबदी अदो दम यावरे को अदुना अकोई दे कितन डिफरेंट चैलेंज सो बेसी नाउ सिंग दम थनी पैरालिम्पिक का थमी अन अदुदे दुगा सरुक याबे जाय अदुगा मयामा स्पोर्ट लई अदु सरुक यारगा अकोई माय पाक पे याय तारे बट थैंक यू सो मच जोइसना रंग समाइन लागे माय थौना जम थागे ता माना आइदी बैटरी ई रिक्शा थोरगा सी ता लाखजे सिमु आई हराबु मै लेते अदो जोइसना की ममा ले सिदा अदुगा ममा ले जो वाई खतक ता मिन तीचा नुपा गसी सी ता न लाखसे ai jan pa han do mana ul dis yo kaduna ai nauna in so ji ma thoro ni na mana che ma da sau ji du tau sia do khang la ai smai tau na la ko ko ju sa si ada me am pun lu ji na kai na hai la lại này ai đi hàng cũng chắc luôn mà quay ra sao sau đấy anh có xong đấy bà giờ cái mình sẽ cho hay cái chúng ta hàng nó thành rồi hay ta đấy quả ಅದು sister जो hay mà sao tăng tăng còn nhám cũng là cái cái ngoài cái cái phong phi cái ngoài phao hai đi hai là không không đâu đấy cái gì tôiคนเราไม่ได้ที่จะดูกู้เลยบอกเพสตัวเพสหนึ่งไปดูดูเว็บก็อะไรที่มีด้านดูหาเราไม่ใช่ไหมก็ดูทายกันที่ในครั้งนี้ให้ไปดูอันนี้ดูอย่างครั้งนึงไปวันนี้ปวดก็ดูพาวดูมาชี้ถึงอย่างคาราก็งานป่วย ai xin nói em thành nào rồi ở đâu rồi đi đâu rồi cái nào cái rồi sao đấy rồi sao hai đâu ai ibu aku nghe một chút ngập ra xem biagi aku jadi laku ya nungai andum grup yang sinom yang tinggal ya nungai aku je hobi se ada apa yunat tahu kadang tahun lebih juga dari mana jujur aku entrepreneur kan misal tu koi ai sang tu dia koi Ipung pun makan, ipung pun makan. Kombinasi aku yang uji tahu siapa tu uji, mangat saya pun mana, koi yang orang dia mengarap dia koi yang uji siapa. Wang amang kok mom tu rasa uji, kombinasi. Sudah aku ibu
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯄꯤꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯔꯤꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯗ ꯇꯦꯟꯁꯟꯖꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯅꯁꯨ ꯅꯪꯅ ꯍꯥꯏꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯤꯖꯦꯕꯜ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯁꯣꯁꯥꯏꯇꯤꯁꯦ ꯅꯪꯒꯤ ꯅꯍꯥꯟ ꯆꯥꯛ ꯆꯥꯅꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯇꯤ ꯁꯦꯟ ꯊꯨꯝꯕ ꯉꯝꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯔꯥꯎꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯒ ꯅꯣꯡꯃ ꯅꯪꯒꯤ ꯍꯥꯏꯗꯤ ꯂꯥꯏꯟ ꯆꯠꯄꯗꯣ ꯌꯥꯎꯁꯤ ꯈꯣꯠꯁꯤ ꯍꯥꯏꯗꯣ ꯑꯇꯩ ꯀꯔꯤꯝꯇꯗꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯤ ꯐꯤꯕꯝꯁꯤꯅ ꯃꯥ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯐꯝ ꯊꯣꯛꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯩꯅ ꯏꯟꯁꯄꯥꯌꯔ ꯇꯧꯗꯣꯏꯁꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯐꯝꯃ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯋꯥꯈꯜ ꯆꯨꯞꯊꯔ ꯂꯩꯕꯗꯣ ꯃꯄꯥꯟ ꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏ ꯀꯩꯗꯤ ꯀꯥꯏꯕꯤꯒꯅꯨ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯃꯑꯣꯡꯗ ꯌꯦꯡꯖꯁꯅꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯣꯛꯑꯒ ꯇꯧꯔꯒ ꯑꯗꯨꯒ ꯐꯤꯕꯝ ꯁꯨꯔꯤꯕ ꯈꯣꯡ ꯈꯨꯠ ꯁꯨꯔꯤꯕ ꯃꯣꯏꯗꯩꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯁꯤꯕ ꯑꯗꯣ ꯃꯥꯅ ꯈꯣꯡ ꯈꯨꯠ ꯁꯨꯔꯤꯕ ꯑꯃꯅ ꯐꯥꯎꯕ ꯀꯤ ꯆꯥꯊꯧꯕ ꯇꯟꯕ ꯌꯥꯎꯋꯦꯕꯀꯣ ꯁꯦꯟ ꯇꯥꯟꯕꯗ ꯃꯥꯅ ꯁꯤ ꯐꯥꯎꯗ ꯂꯥꯛꯏꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯑꯩ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯊꯑꯣꯏꯅ ꯊꯣꯛꯇꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯕꯅꯤ ꯃꯥ ꯂꯥꯛꯑꯦ ꯐ꯭ꯔꯦꯟꯁꯨ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯤꯁꯦꯁꯁꯨ ꯂꯥꯛꯑꯦ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯣꯏ ꯄꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯣꯏ ꯆꯠꯂꯝꯗꯥꯏꯁꯨ ꯌꯧꯔꯦ ꯃꯐꯝꯗꯨ ꯂꯥꯞꯄꯅꯤꯅ ꯃꯣꯏ ꯊꯥꯅꯕ ꯇꯧꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯇꯧꯃꯤꯟꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯌꯥꯝ Bye Bye bye. bye. Cái đó đi hôn vậy bà lại đâu rồi. ꯚꯤꯗꯤꯑꯣ ꯏꯌꯥ 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 ꯕꯥꯏ ꯕꯥꯏ ꯇꯧ ꯕꯥꯏ ꯕꯥꯏ ꯇꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝ ꯄꯤꯒꯦ ꯑꯩ 이제 떠오르 야 ꯌꯥꯏ 어디 봐 아프지. 이거 무시해 Thank you 비디오 양 남는 게 아니고 năm 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 어 một. 아시들가 그래 ꯍꯣꯏ 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 Thank you 오늘고 하나 양호 먹어도고 Thank you 세닝한 무시 마이스 와 아들이 내 손을 못 따오러 세닝하니까 맞고 빨리 걸어야 지금 뭐 잡고도 좀 남말래요 뭐 이날 마지막 우리 루시가 말이고 깜짝 시다 보니까요 숙랍 때 그만에 탱이노 담아가 뭔데 땀 까놓고 탱이니 탱이노 나도 안 해요 마풍가 이반이도 라게 남자 하나 여고르고 시합나 làm cho mà nào ấy 마풍기 양 부서가 아이가 탐기 아이가 럭다에 페이스 아이디 하나 버리 있잖아 뭐 꾸르가 소고 슈르기 면 라고 má này làทุกคนตัวนี้นะไอ้หวัดมันก็จะพิจารณาคุยมาให้มาแล้วคุยคนตัวดีมาตัวนั้นแต่ไม่เคย 그래도 너무 안 된다 저 누구 나는 거니까 거기 또 ai cho cái mà tiếng phản đó cái thấu trồng đi 아니 아니 đó là cái gì 아 그래 ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯀꯣ ꯖꯣꯏ ꯁꯅꯥꯅ ꯉꯁꯤ ꯃꯥꯏꯁꯤ ꯐꯤꯕꯝꯁꯤꯅ ꯍꯦꯟꯒꯠꯄꯁꯤ ꯑꯃꯨꯛꯅꯕ ꯂꯥꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯌꯥꯝ ꯍꯔꯥꯎꯏ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯎꯅꯕꯤꯕ ꯂꯥꯛꯄ ꯑꯗꯨꯅ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯊꯧꯅꯥꯁꯨ ꯍꯟꯗꯦ ꯃꯥꯅ ꯊꯧꯔꯒ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯗꯤꯖꯦꯕꯜ ꯁꯣꯁꯥꯏꯇꯤꯁꯦ ꯂꯣꯏꯅꯃꯛ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯖꯣꯏ ꯁꯅꯥꯒꯤ ꯃꯇꯧ ꯇꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ Ano ba siya eh? Alamin na tayo din 난 뭐에 보이도 없어 먹어야겠다 너 빨리 이해 빨리 있다오라
tâm chân được không dầu lai đâu Chạm cân thâu đuôi nó 40 day thế này 40 day rồi à 그러니까 새 초콜릿 거리지나 뭐 ê 바이바이 시바 비자로 비자게 먹나 thôi đi công tử hết 비자게 먹는 거 어디야